Lakhipur Online Putoksaba January Tang Tarataret Thangze Numit ki Khomjinba Pao tabirasi. Ahan bada Marui Pao Manipuri Autonomous Council amasung ST status ki dabida umana hojaida miyam gi oipa chobo wakat khongsadama pangthokadori. Manipuri Sahitya Parishad Assam gi hanagi General Secretary na mari laina bache sang sing pitorok tabagi mayokta DC da wakat cherol pisinkhre. Lakhipur ki damak Congress ki ticket pibinaba Dr. Maimom Santi Kumar na APCC da nomination che pisinkhre. Sri Bhumi Jila da chahi tara manga dagi na humpu manga phawbagi miyoi singda Japanese encephalitis vaccine kapa hokre. Kasar da lomi singi damak lengakna Phawlok Sinpham Center hangdokre. Kendra gi lengakna online betting site chanigani phunitoi thingjinkre amasung Iran na makhoi gi lebak landuna plane paipa thingjin khibana flight ki lambi ayamba hongdokankre. Haujik mapung oiba pau tabirasi. United Manipuri Association Assam Uma Hojai District Committee na silangduna Manipuri Autonomous Council tanba masung Assam gi Manipuri singbu Scheduled Tribe Plain List chanabagi ihoda miyam gi wakat puba khongsatama lagliba January gi tangkun leibak pokpa numita Gita Mandir Notun Bazar Hojai dagi ayuki pung 10 makhai tabadagi hauduna pangthoklagani. Uma Hojai District Committee na luchingduna pangthokadaba wakat khongsadasi Maira Paibi Lupsing amasung All Assam Manipuri Students Union amsu ate jila sigi lup CSO Singapurna kusamnaduna peace rally asi pangthokani. Lupasigi President Wakram Chandra amasung Secretary Wahengram Joy Kumar na thadorok pacherol asida hai chahi cha kaya gi mamangdagi Assam gi mafam kaya da choijaina na khunda laita duna lerakliba Yellomi Manipuri ekhoina Assam gi chokot tharang khudingda saruk yamina baga loinana isagi lon nat saktam ngakpa amasung atopa khunai kanglup singa lengmana na hingma ngamna bagi pandamda tongan lup singa kusamnaduna Manipuri Autonomous Council pibinaba amasung khunai asibu Scheduled Tribe Plain List chalan biu hairaduna iho kaya pangthokduna lakli. Ingkum jalising amaga chamapan marputara nithoidagi umana ahanba oina Manipuri Autonomous Council tanbagi warep lobaka loinana democratic oiba mawongda changsin kiba akanba ihogi mahai oina lising aniga 13 da Assam lengakna Manipuri Development Council ama semki amasung laikhidraba ikai khomnajariba Jiten Singhagi luching makhada council asigi ahanba body semki adubu laibak thibadi makhatana Development Council asina khunai asigi chakotpa purakpada matik saba thodang pangthokpa ngamkhidre maramaduna mikhal tawduna miyamgi oiba sangbidhan ngaklo pipa ngamba Autonomous Council ama pibiu haibasi aikhoigi phangpham thokpa hakni haina cherol asida phongdokladuna Autonomous Council asi Manipuri aikhoiga lengmanana leiriba OBC da chalaba moran motok na chingba kanglup singda khudongchaba si chahi kharagi mamangda pikrabani makhatana lisingani katara nithoidagi umana mangjil thaba thodang loduna Assam gi Manipuri singbu Scheduled Tribe Plain List chanbagi ihoda wakat khongjang kaya leptana pangthokduna lakhi iho asigi saruk ama oina Kasar Hailakandi Karimganj Hojai Lanka Guwahati na chingba mafam singda wakat mifam road blockade rail blockade amadi rally na chingba pangthokduna lakhi ikui kuidana hauki bachahi gi November thada Assam Vidhan Sabha gi ningtham mifam chatharingai matamda Guwahati da miyam gi oiba wakat mifam amasu chathaki amasung Assam gi Chief Minister Himanta Biswa Sarma da memorandum ama pisinkiba laikre lakliba January gi tangkun leibak pokpa numita pangthokadoriba wakat khongsada sida lamdam asigi miyamna soidanamaki saruk yabiu amasung angamba mateng pangbiu haina Uma Hojai District Committee na nolokna paujelakle. Ngarang January gi tang 13 irai numita Manipuri Sahitya Parishad Assam gi hanagi General Secretary Professor KH Dhiren na Parishad ki mari lainaba che changsing anoba thausil kanglupta khusinaraktabagi mayokta Kasar gi District Commissioner Ayush Garg ki maphamda wakat chirolama pisinkhre panba yabadi Parishad ki humpunithoi suba miphamlen loikiba thamapan pharaklaba phawbada che changsing pibinaba ex General Secretary gi maphamda hanna taksinduna lakhibani amadi court ta leramba case sing phawba masana condition amata yaudana withdraw tawkraba matung hanagi President Ngangom Joy Kumar na
हौखिबा डिसेंबर की तांग कुन मंगादा हानगी जनरल सेक्रेटरी की मफमदा आई बचेरोल थादुना परिषद की मरी लेना बच्चे चांग खुदिंगमक अनोपा थौसिल कांगलुपता खुसिननबा पौताक पीख्रबने अदुबो महाकना एक्स प्रेसिडेंट की वाफम इनखिदबसी लाइबक थिबनी हाइना परिषद की जनरल सेक्रेटरी डॉक्टर एम निंगैबगी चेरोल असिदा फोंदोरकले हौखिबा जनवरी की तांग 13 परिषद का लोइनना असम की मरोइबा मणिपुरी लुपसिंग इमा मैरा पाइबी सिंह आमसु एमपीएफ माइफा लेंगोंदा बिपाट की थौमी सिंह अमदी अते अते लुपसिंग यावना तक्सिन की बलैख्रबने अदुबो मरम अमा नत्रगा अमदा मुक्लगा चे चांग खुसिनरखिदे हाइरे हिरमसिगी मतंगदा वाकत फोंदोकलदुना ngarang kasargi disiga unarubagi khongsata saruk yakhibasingde परिषद की प्रेसिडेंट डॉक्टर पुरिसाबम बिरमनी जनरल सेक्रेटरी डॉक्टर मैसनाम निंगैबा एडवाइजर आरामम नंदबाबू सेक्रेटरी डॉक्टर पोसंगम राजबिहारी ट्रेजरर सौगाइजम सुबंकर लखीपुर डिस्ट्रिक्ट कमिटी की प्रेसिडेंट लेसुंगम रविंद्र कासार डिस्ट्रिक्ट कमिटी की प्रेसिडेंट प्रोफेसर वाई प्रफुल्ल साइखोम कमलाकांता ओइनाम बिरमनी सेराम हेराजित इंगुदम तरुण कुमार एडवोकेट फांजोबम लोकनाथ चिंबा मरोइबा मियुसिंग यावखे मखाताना डेमोक्रेटिक ओइबा खोंजंग कया चंगसिलगनी हाइना मणिपुरी साहित्य परिषद असम की जनरल सेक्रेटरी डॉक्टर एम निंगैबगी चेरोलसिना हाइरे मणिपुरी साहित्य परिषद असम की मियुसिंग कोई हुजी कोई डिस्ट्रिक्ट कमिश्नर उनरुरे माउंडा कोई हुजी चे चांग सिनेदुना लैबा अदगी डेडलॉक लेडीसे सी मतंग याम थुना इंक्वायरी तौना सेंदोकबिनबा खाता एक्शन लौबिनबा हाइजरामे मानसु याम फजन रेस्पॉन्स पिबिरै मथौ ताबे कौरगा माव वारि सानानि अदुगा थबु जथनि हारे थबकी पाव गुरुकुल स्कूल काबुगोंस तोंगान तोंगान सब्जेक्ट सिंगी ओजा लौगदौरी काबुगोंस की गुरुकुल स्कूल अनोबा एकाडेमिक सेशन असिगी दमक इकोनॉमिक्स कंप्यूटर साइंस अमसुंग बेंगोली सब्जेक्ट की दमक ओजा लौगदौरी इकोनॉमिक्स अमसुंग बेंगोली सब्जेक्ट की ओइना मरी लेनबा सब्जेक्ट एमए पास तौबा ओइगदबनी अदुगा कंप्यूटर साइंस सब्जेक्ट की दमक बीसीए पास तौबा कैंडिडेट सिंगना इंटरव्यू द सरुक याननबा हाइरे इंटरव्यू ना जनवरी की तांग 9 दगिना फेब्रुआरी की तांग 19 फावबा अयुक की पुंग 10 दगी नुंथल की पुंग 2 फावबगी मनुंगदा गुरुकुल स्कूल काबुगोंस पांथोकलगनी थागी सैलरी कैंडिडेट की एक्सपीरियंस मतुंग इना लेपकनी हाइरे अकुपा मरोल की दमक मोबाइल नंबर 9954603018 नत्रगा 9435073302 नंबर असिदा पाव फाउननबा हाइरे लागलिबा लिसिंगनिगा कुंतरु की असम असेंबली मिखल मरी लेना असम प्रदेश कांग्रेस कमिटी एपीसीसी ना मिरेप ओइनिंगबा सिंह कांग्रेस पार्टी की टिकट की दमक एप्लीकेशन थाजिलंगनबा लाउथोखिबगी मतुंगिना कांग्रेस लुचिंगबा डॉक्टर माइमोम शांति कुमार ना लखीपुर कॉन्स्टिट्यूएंसी दगी कांग्रेस पार्टी की मिरेप ओइजगे हाइदुना पार्टी की टिकट पिबिरकनबा हाइजे चेरोल अमंगारांग एपीसीसी की गुवाहाटी ऑफिस चतुना एपीसीसी की ट्रेजरर डॉक्टर हेमोहरी पेगुदा पिसिंख्रे चेरोल पिसिंगबा मतमदा डॉक्टर शांति कलोनना सोशल मीडिया अमदी आईटी सेल कासार की चेयरमैन अमदी लखीपुर टाउन की कांग्रेस वर्कर बप्पा सेन राजा बाजार की राजीव दास अमदी विकास बर्मन बिनाकांदी दगी सुभाष पासी कप्तानपुर दगी तोन सिंह अमदी पोइलापुल दगी टीएस मणिकुमार सरुयाखे मतुंगा डॉक्टर मैमोम शांति कुमार ना पाउमी सिंह हाई लखीपुर कॉन्स्टिट्यूएंसी असी मतममदा कांग्रेस पार्टी की मपांगल कल्लबा केंद्र में ओइरमी लेखिद्रबा दिनेश प्रसाद गोलाना चाही निफु हेना कांग्रेस पार्टी की मिहुट ओइना मियाम की सेवा तौबिरमी महाकी खुंगुल मतुंग इना कांग्रेस पार्टी की सक्तम मधु अमुक हन्ना हंजिलकनबगी दमक लखीपुर दगी कांग्रेस पार्टी की मिरेप ओइनिंग पोगलकपनी जाति धर्म अमदी कांगलुप की खेनबा थमदना अपुंबगी ओइना संविधान की अधिकार फंगहनबा अमदी कॉन्स्टिट्यूएंसी असिदा फोंगफोंग साना लेरिबा डिलिमिटेशन इंफ्रास्ट्रक्चर अमदी अनएम्प्लॉयमेंट की इशू सिंगबो सॉल्व तौननबा होननिंगे हाइखे বিভিন্ন জনগোষ্ঠীর সর্বাঙ্গীন উন্নয়নের জন্য কাজ করতে ইচ্ছুক এবং সেখানকার জনগণের মৌলিক অধিকার আদায়ের ক্ষেত্রে আমি কাজ করার জন্য অঙ্গীকারবদ্ধ হয়ে আমি কংগ্রেসের টিকিট দাবি করেছি। কারণ লক্ষ্মীপুরে বিভিন্ন সমস্যা রয়েছে, সেখানে যেগুলো জনগণ রয়েছে, যারা যুবকরা রয়েছে, তাদের আনএমপ্লয়মেন্ট প্রবলেম, এছাড়া ইনফ্রাস্ট্রাকচার ইস্যু, রাস্তাঘাট, এছাড়া ডিলিমিটেশনের জন্য অনেক প্রবলেম রয়েছে। সেই তাদের ইস্যুগুলো, তাদের মৌলিক অধিকারগুলো যাতে আমি আদায় করাতে পারি, এর লক্ষ্যে আমি লক্ষ্মীপুরে আমি প্রার্থী হতে চাই। श्रीभूमि जिला कांगना चिकपगी लेना जापानीज एनसेफेलाइटिस गाथोंगनबगी पांदमदा लेंगाकना
January gi nipan dagi hoduna jila asida masagi chahi 15 dagi 35 phawbagi miyoisingda tika thaba hokre jila asigi DDC L Khingtena luchingduna jila gi office da akanaba mifam amasu pangtoktuna hiramasida khananena khre February tha phawba chathagadaba khongjang asida miyamna makoi gi nangnaba health center singda chatuna vaccine kapthokna ba hairi Kasar Jila Administration amasung Agriculture Department na punna sinduna ngarang Poilapul Sonabari Ghat amasung Ramnagar da Phaulo Sinpham Paddy Procurement Center Sangakre Thoromasida Agriculture Officer Dr. Rahul Chakraborty na Lomi Singda Lainga ki scheme sing asigi kanaba sing launana ba pautak pikhi Lomi Sing na makhoi gi phau kaithel gi mamaldagi hena wangba mamalda haibadi quintal amada lupa lising ani ga changma ga humphuma panda laingak ta yonba yabagi khudongchaba piri masigi damak Lomi Sing na e-certificate sijanaduna makhoi gi pothok sing adu yonba yagani hairi Laibak asigi nahasingi damak cheksil thaurang lokotpo oina laibak asida ain kaina chathariba online betting amasung gambling gi tongan ba website janigani phuni thoi thingjin khre official source matungina hojik phawbada laibak asida sigumba illegal oiba website lising tare chanipan hena thingjin khre hairi online gaming act pass tawrabagi matungdagi laingakna masigi mayokta chathariba enforcement ki thabak sing ataisu hena kankhanan khre Iran na makhoi ki laibak landuna plane paiba thingsinbagi warep laukibaga loinana Ministry of Civil Aviation na Bharat ki airlines amasung passenger singda anuba guidance pikre masina Air India Indigo amasung atopa carrier singna atopa lambida painana ba flight ki lambi onthokan khre passenger singda update tawraba schedule sing yengnaba airlines ka paw phawna duna leina ba khangan khre amaromda External Affairs Ministry na Iran da hujik oiriba phibamasi Bharat na kupna yengsilli haikre leibak aduda leiriba Bharat ki citizen singi yaiphanana ba mathau taba thorang khudingmak lokhatle hairi Lakhipur Online Channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Manipuri Autonomous Council amasung ST status ki dabida umana hojaida miyamgi oiba chobo wakat khongsadama pangthokadori Manipuri Sahitya Parishad Assam gi hanagi General Secretary na mari leina bache sang sing pitorok da bagi mayokta DC da wakacherol pisin khre Lakhipur gi damak Congress ki ticket pibina ba Dr. Maimom Santi Kumar na APCC da nomination che pisin khre Sribhumi Jila da chahi 35 dagi na 35 phawbagi miyoi singda Japanese encephalitis vaccine kapa hokre Kasar da Lomi singi damak lengakna Phawlok Sinpham Center hangdokre Kendri gi lengakna online betting site chanigani phuni toi thingzin kre amasung Iran na makhoi gi leibak landuna plane paiba thingzin khibana flight ki lambi ayamba hongdokan kre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare